Hi everyone, welcome back to my channel Gitanjali's Storytelling Time in Manipuri. Ngasi su wari ani puragala ngasi gi wari city horror gi wari ni aduna please strictly 18 haidi viewer gi description da yeng biyo habidi sida khara aki akhangi khara yawgani ki bagi wari se amana veliska ex murder haina amaga Amityville vilgi horror se cinema da su adegidi kano su yam yawgani sigi kano se Amityville gi kano se wari se adudi wari se ai se makata rage ko 1974 gi November 13 da moigi defio family ka we moi ziki kano se moi ziki family se asida moi se they are a family of 6 mathak ta moi je tumagalei mama ne mapa ne adegi manau nupa ne machi ani mane manau nupa ani mane moi mem se mathak tum leiraga ron harba nupa sina mana ahane bako ron sina magi base koigi basement da magi room leiba ron se basement da room leiraga john se khara drug jaba yu thakpa mi phuna lo tau leiba koigi kaya tare mi na ka no nga ju hekta koigi mi ji chala ka ta khana bi hobi ma ta phuna bi hobi khara tau jani ma se khara ngoksina bara khang de ma se ada masina nungdang sida uziki November ki 13 gi night sida punga mamung tarak ko sida masi tumdana mase lairamaga suddenly mase mai gi rifle mama pairaga masi yam kamoina uziki nungmai ji pairaga yam kamoina mase mai basement ki thokla aba kakhallaga mai gi mamaga mapaga tumiba mamaga mapaga sina jo kawe sarah and jo moigi kano sida pa sida mo mai mama pa se hana sida ita mana changa mai gi rifle sina mapa sida round ani dang kapaga aduga mana laaga mama sida mo nongai se mo mana mama sida mo na kapha round ani mu kapaga yam inna thokle aduga adugi magi tholakpagi ka sumda heklai thokpada sahi trying to suba mai manang nupa mark khanama tumbudu da changaga round ama kapsale round ama kapaga mana mai gi kanu da mu phajana ung sille maru gado aduga amu adugi mai gi ron gi kale segi mark gi kale se sidagi thoklaga mai chahi mapan da sudangari ba manang nupa john haina ma tummaga lei mana hadi mai mana kai mayam badugi nakan gi room machamda adu jong sangaga mana mu nongoi do mu manau pa da round ama mu kape aduga ma mu kape aduga ngahak mu yengi haidi ma se ngasagi mu yengi haidi moi singdo haidi si hagulak tana ba haitare ne si rasano haibagi type da tawre adagi huziki room ji lairaga mathak ama floor ama kakhatlaga magi kano manau pi Ellison koba ama tummaga layeba sangi Ellison gi ka se tamana Ellison gi ka se changaga Ellison da su round ama mu kapaga mu phachana thole yam ing ta thoga makha da kumdare hallway gi makha da kumdaraga room ama leina kanda room sitana sahi trying pan suba sister don haina tumma laiba aduda mu kape mana nomai se kape mana nomai se kapaga mana mu room jing loin chatlaga check tawri sidabra mayam jana loina sibdagi di ma satisfied oraga ma se kumdaraga nomai jo maina moi huziki living room thamamaga ma se kainbok tawdabida moi dagi khara chatlaga bar am leijani da bar se changaga mana hekta khoi toksinaraga ma igi ima ipa aina changubada igi ichinino ima ipa loina mang kananom na laga loi hatu me khola me kaina ga lauksin na khon tawdagi bari mi men se loin chele ma yumda changaga yumja changsu haibda ron ji changji yadreba ron ji tumina ma da lep le hore do huziki bari mi sin changa yenga kanda di hekta huziki drishya ma da lerama ba haidi loina mak kanu tawraga khoigi mi singje loina mak imungi mi singje amata hingamdre loina siraga lerami moi family 6 family member do loina siraga lerami ada moi kan maina leramgi habasida moi singje loina mamai je loina upaga loina lerami ba ada moi upa loi lerambasida ngasagi police na moi na upa lerame aduga police na phare ron se kai no da police na lakma matamda ron da masana confess tawjare aina hai aina loina hat pani agi family members singje na ade ma je phare kanda
moigi investigation tawre tawbasida masagi moina yam ngai je mi singje loina mak makok se loina upaga loina mak lerame ba si je haidi kanambong na hagulaga nongmai makhon taye na chentorak pa adagi struggle tawba adagi maron duga phuna ba khotpa kari krak singjigi amat struggle rom deba haidi moise masagi ai hat ai fat ne na kaina ga haraga laibagi type ta loina upopaga loi lerame aduga mana nongmai kano se aduga moina hari se Karamaina nongmai kapaga makhon je kamai ta drino maybe nongmai duna makhon ta daba oiram basu ya yan hai ada mana pari ban nongmai se kai nongmai no hai bada 33 caliber Merlin hai asi is one of the loudest rifle you can own hadi khoyamna akhoi gi moina on top de yamna lauba akhoi gi makhon yam thokpa rifle ne ba magi ziki 33 kanu je caliber Merlin hai je asi gi je moina imung manung da changaga moina hujiki test taw matamda miles amamu makhon tai ba nongmai jigi makhon do adugi makhon do moina taraga karamaina moi singdo moigi tumbagi kanogi head mam haina upsalaga laiba position da lerami se kamaina lerami no na moi sing jing nga e ngakpodo moina hari se ron duna moi singdo khoigi sedet toromba drug pizaraga wantha halaga tawboi rangani na hai adada moigi toxicology ge report se yema matam sida moigi system se drug yarom de sedative kaimu yarom dre hojiki magi moigi report lak sida ron je phare kan sida mana confession pi base asigi jiba yamna disturbing oiba yamna maung cha da ba hadi yamna moida kare tare ne ami atopana tabada yamna kiba confession oidone magi se mana kari haige haibasida mana hato numit sida masna pabung sida masi tumba yaradana tharo maro olaga leiringai sida voice amana yam phajana catch them kill them and hari adai masi kari nune na mungai ringai sida masi kari nun tawringai sida magi kanu khoi ngai moi magi basement je kakhat pegi step macha mi oi ko stair macha ma stairs gi makha gi amuba ka chins dagi shadow ama thokla aga mamit pan ba machin pan ba shadow ama thokla aga mai manata sama ko jani la haina sum sanga aga ron ji fixated oraga leiraga hojiki mai gi kanu sida shadow sida aduga mana changaga maya je move to mena sanga aga catch them kill them and am har ko jani adagi di ma je mu kaino ne ma je haina mu khalinga sida mu mangon haina injala aga mai mana kongse sangaga catch them kill them amuk tawro jani adagi maje masada body the control dai gidre adugi huziki tawrom sidagi mase kananom na possess to type da my body je haidi mana mase rifle do pairaga hagut matam sida mase khangini then like he is going to kill all his family and mase khangai masana khangjai ne ba adoraga su maje magi body je magi oidre kananom na possess tawraga maje puraga mama mapa sing to mathang kapaga hat pani na hai aduga ngasai gi shadow na su makhusi thilla ga sumaina hatlo hadwana tawna ta aga adumaina kapani na hai adu di mana haiza bai wani but court di adu proof oina magi evidence oina puthokpa yada banina adu do mawa lawdre aduga ma jail da punchi chupa laibagi khoi gi life sentence phangaga hujiki jail da lay kare ron se aduda hujiki moi ga dai da Amityville da kalai ba mayam singsina hujaina ganum khoi basement amada demon amana kanu khoi hon tawi khole na tabadagi adai mi sing do yam kinare ba laiba khoi kamaina haidi moi se khoi gi yo moi gi yam pick pa khoi gi taw macham ni adudai da adumaina bhut tamna na khotna tawi khole ka haibasi da moi se kire aduga mu khara manazu haina hatlame khotlame haibasi da kana na hatlino khotlino khabe ron ni haibasi da mayam je surprise oi dabdo aduna drug nung charaga wathi barem ngang yorangani mana drug asalaga hat yorangani kanon bhut nung kai bu ro moi u kholoina adumaina hairaga moi se tawraga moi gi yumse Lodge family and hi Lodge family sina chahi amagi matungda oziki yumse da moise move in taweba adugi family gi wari cinema oim dongale adugi da thopodo hadi mapa duna khoigi ngauchna raga imung manung hat ki tawbagi type da adu do Lodge family or male ko moi cinema dugi matung ina di but asigi Lodge family singje 28 days later matung sida moise laiba ngamdari na oziki basement dagi makhon tai dagi di yums da akhoi gi aki to zum badang na tamnai kholi adu tawi na
Lutz families lay bangam dadana moise yum do hongto khare hongto padagi usai ron duna makha the basement the diman ama lay kholen hairam bane de huziki Lutz ki family duna smaina tamna dana lay bangam dadana chakhi badagi huziki Amityville ki house se yam famous hoigre huzik it's a world famous haunted canonico haunted house world the hadi mayam naga tourist mayam naga yengba lakpa khotpa oirege lay huzikti adu huziki yum si mayam adu maina habidagi kanambok laibang amdre adu da aidi adu matung da lakpa family de zu laibang amdra nam chakhiba adu na huziki yum je laibang amda badagi khoigi world gi renowned demonologist 8 and Lorraine Warren thana khoigi moigi cinema gam thopam laibani moi jo asengba moi je kanone demonologist ne moi sina huziki yum sida asengbagi khoigi presence laibra haunting tawba laibra khopra haina moina thiba lae hai thiba lak pasida masagi mana room khudingi changa ga photo nameba Lawrence na namanam changa ga photo namaga mana yeng basida huziki yum sida kanambu lai nathi ko kanambu lai traba khoigi yum je moina thamina thadu ama ba abandon no ba yum ni ko asida isida namingai sida moina photo ama capture tawe se photo sida sagi John chahi mapan suba angangi John tum room do adudugi room dudagi angang ama sumaina thokla ga yengbagi photo ama moina nami adugi photo do internet ta yawbani ai kai internet ta yawbani du photo do adu phawdagi moina o chumme sigi yum sidi haunted ore aduga sida sikhibagi moigi spirit singje koi restless oi khole na moi anina adumaina hai ki moi ani gi journal da su yawi sigi Amityville gi house se ado over the year huziki sigi yumse mi amug lay amug yoli amug lay amug yoli kanambu chahi phana lay bangam de hai huziki yumsida ngamgaba laita dan hoi lay bangam da dana yumse huziki mapu amana layraga mapu sisu kanam loy man layraga haidi amug hana yondre hai it's just a tourist gi kanu sport ki mayam hoi haunted khoi kanu gi khoi ghost buster gumba ghost hunting moi gumba na changaga laaga khoi pisaga piraga leibagi khotpagi adu maina tawbugi oina thamme hai Amityville gi yumse yamna sathi hai do moi sida leiriba demon se yam me jo hai moi na sagi 8 ka Lauren gana hari se adu na yumse hoji kanam bo lebide America gi hoji one of the famous haunted house and level tawraga thambiraga leiri hoji phogwa yumse ai su noma matang charadi koi ge na khalini kangde yenge ai adogi kibagi stage so ngambra amte yenge adodi wari se Amityville ge bari sign lotion gare aduga next ki wari sina Veliska ex murder haina kawi gi June 10 gi 1912 sida gi Moore family hana Veliska Iowa adwa lam sida laiba moigi farm house ama laiba da thokpa koigi thodok ni si thodok se si se kamai tau ge haisida moi husigi Moore family se moi se church ta sakhiba gi matam sida masigi stranger ama koigi singjang ama pairaga masi na breaking yum se breaking tawraga moigi attic ta kakhalaga masi ngairaga moi family da lakpa ngairaga lairaga churup thaktana kotana lay bazani mai gi churup thambe khopa su phangani kona churup thakna lay khopa tawraga musagi moigi sagi family se Moore family se halakpa ngairaga Moore family singjina nungdangi chakcha toktana khotana loiraga moi se mai tum changna raba koigi tumthana gi ba timing sida masagi X-Men se sina o sidi ko se clear ore uji maina tawdu thabak se tawba yara ni mane attack tu dagi kumdaraga majina yamna khoi cool and compose ki type ta singjang je pairaga huziki mama ga mapa ga tumiba room sida changak tu ni ba changa aga mana ngasai mapa duna tum khoi tumingai sida magi singjang je mana haigat se yamna wangna haigat pase silingi mai siling da bo yayami haiba mana haigat laga singjang gi maya jina blade jina hector sagi mapa dugi mamai se bom thom base mana thom base adoki matik mana singjang duna yan base da mapa sigi masak se mi mandre ba di mamai mami to mata gyan ta dre ba mi mandre makok pungsai sai re ba
adu chaibagi na tawringai se mama se sara ko mama se hagulaga kari no tawringai se da masai ama se yam ingna tapna khoi ge mu mai sai gi mama ji gi nakan se changa mama ji na singjang gi maning ji na oidone ba singjang gi maning ji na hek ta thom ba ji da ta thoman da na mama sai gi mama ji gi mama ji su loksan bangam dre mi woni loksan bangam dre ba ma de mana ta maning khoi mana blade jina de dona singjang maning jina khoi gi yam khai cha marak thom ja ne ta aduga mana sire na khanga kanda moi gi phajup to na mamai ji kupsan biramaga tapna kumdha garaga hol du gi makhada angang mari tumme ba moi macha mari se tumme aduga moi gi sister ani masula ai hai sleep over gi kanoina Stillinger family gi machim now ani masu moi side sleep over yam tawe mama na bitina ko pa mayam se moi ani masu lak pasna moi na guest room na tumba ado hojiki nupas na ex men na tapna kumdhara ga ngasai gi angang mari tumi ba ka sida moi se smaina room do ani tumma jane angang do changaga ahamba angang ji zamana singjang jina blade na mu yandhabasida yandharaga makok se pungsai sai re siri harakanda amasung sangaga mu yandhare aduga sire na khang kanda mu phis na mu khumjan biram me mu aduga jing sai nupi macha ani matumba kajung changaga same mana singjang duna yale tarakulag yalaga angang ani do sire na khalakanda mapi do kupsale aduga marai bak thiba sleep over to bolai ba angang ani pi macha ani kano se Stillinger moi family gi angang ani sidi marai bak thiba numit hai tam ni moi gi guest room jung changaga masna amu singjang jina mu chanam yalaga akhoi gi kano angang jing je sire ma ju phajana mana cham yang khai ram kai no phajana singjang ni yang thalaga mi singse masak amta lobangam de hai moina phangba matam da mamai mami che amata gyan men ta drab do kadai da kari pali no kholi no na aduga adu su manam kupsallaga ma se mu mama mapa gi sai gi master bedroom jang changa aga magi kari pen da balai no khangde amu singjang jina amu magi whole body je ngasai gi mapa do mama do gi body je amu singjang jina amu loi na mu yan bani hojiki mana mamai de khun kano ta hang tok ta bida yan dharaga mana yalaga ma se kumdharaga mana amu pakhi da kari kra ga dagi di moi gi mingjen loi na mana shit khoi gi mo phi da loi na khumjale mathak makha dagi di moi gi living room gi khoi window nung do mana khumjalaga hai mina mapan de yengakpada amata uphang loi duni mana loi na khumjalaga masina adoga masma haido chak magi mil lama thongame hai mas make it cheese kanom thongi adu cha di charam de adoga mana phasana makhut se hamaga mana magi ex ka do phasana makhut se hamaga ma adum ising do I makhut maji I na de pung lupam ni ko man tawri do adu makhut phasana hamaga makhut hambagi lermaga ising do di dum mana drain do bagi I gi makhut hamu bagi I ising do dum tungnaga lai hore hai adoga mana yungi so gi je yauraga sumaina pareng sana su mayam do haina round dara kano thamame hai thamaga imung do phajana thong do mana hangtoga mana mapan dagi haidi yum do manung dagi lok sijana ra mapan thong do thinjalaga lok toraga lupa je siki mi hat pa se mang khreba chat khreba aduga nongala kan da moi hujiki kano city moi gi more family city yamna angang gai lai bagi ayuk sida ko lang ba khot pa school karam da ge breakfast sa bagi adagi di moi gi newspaper loction bagi khot bagi yam lang ko pa taw basida numi sida ayuk sida di kan ambo khagi moi gi sunday ge church ni ko mon chami do adu to monday gi sida da activity na taw da sida moi gi neighbors na kadawra sanu ne moi sibo makhot mawam da ta de na masna changa calling bell king sani check to ge na adada kai mu khumak tre kana mu kai mu khumak tre pura dead silence ore manung je aduga mana thongnau jang to ge da thi na loi khumjal lai rame mana maning long gi thong num dong sang ba da su adu su mu khumjal lai rame ma se loi ma khumjal lam ba dai mana masidi kainoma taw dong mal ma se kainom taw ba mal le na moina police ta phone tawraga mana welfare check to bo in lakpiu asumai taw dana moi thong hang torok tre kho tre na tawdagi moi se police la ga police na taw thugai ra ga chang ba matam se hek te yum se I hing na loi rama ba adu duga mana room mapagi room sangure mapagi room sangba da
पुलिस अमदी ओय उबदा हाइदि हुजिकी लेरमिबा फिबमजे मा हुजिकी मामा पागी फिबमजे एकदम हाइदि हाइना तोइरगा लेरम जानि माना यानमन्दना ओय मादि अदुदुगा अमु अंगांग का सिदंग मुसंग अंगांग सिंगदो अमत लेरमदि फनि नगांग अंगांग अनि अंगांग दोसु अदुमाइना ममाइ ममित अनि यानथलगा मक हाइना फैजुपनो कोपसलगा सिरगा लेरमे देंग साइगी स्टेलिंगर फैमिली गी अंगांग नुपि मचा अनि ले मामा मापा दोसु अदुमाइना पाउलो ताबदगी मचा अनि दो स्लिप ओवर सखिमिना चेलक दोसु अदुमाइ लेरमदगी मोइसे कप्तना लाउदना हाइदि करिनो कनाना हापिनो करिनो खंगद्रे अदा मयामना हाइजे मर्डर सुसाइड ओरंगनी काइचो हाइबी अदु मोइन हाइदेजे मर्डर सुसाइड तो कनाना तौदुनो सिनि हाइदि ममाजु मपाजदि पुरा मथन्ददि तौजबा यारोय ममानो जे मथन्ददि थांगदि सिंजंगदि हानजबा यारोयदना अदुमाइना लेरमे दुगा मोइगी चाखुमदा माना मिल अमा थोंगमगा चारमदबा अदगिदि माना मखुद हामबगी मागी इसिंग इगी इसिंग लेरमबा खोटपा अदुसिंदो मोइजिना कलेक्ट तौय खोले अदो नुपादो खोइ ग्लव्स गुम उपम दो माले हाइ fingerprint amata phangde DNA evidence amata phangde dumana makhut hambadusu gloves tawraga hamamnina khoigi magi DNA kari krak amata phangamdre aduga ngasai gi key sidi yamna khoigi weird oiba mamda key moi yumgi so sing dumana moina yamna weird ba mawong thamambado moina haise kana gumamna ritual khoigi kari jandu mantar tawba ritual tawba oiramgani kaisu mayamna haine adubu moina yamna inve kanu se moina yam kuina thijan humjalaba hagi तौरब मतुंग बपोक्ता हुजिकी मिहात पसे कनानो खंगदना असुमाइना हुजिकी कनो से मोर फैमिली की वरी से असुमाइना लोशन की अदु यामना नुंगाइतबा कनोनी वरी नि गसाई फैमिली अनि दुना मचा थागी बदुसु यामना थानिंगदना थागी बजानिदा अदुदना मोइजु हौजु फौबा खंगदबगी कॉल केस होइना हौजु फौबा दुम लै अनसॉल्व मिस्ट्री ना करिगिनोदा युमदुदा अदि फोर्सफुली एंटर तौबसु यावरमदे अदगिदि मोइगी स्ट्रगल तौब अमतसु यावरमदे मोइसे हुजिकी अदुगा मोइगी हुजिकी एटिक ता काखतपददि चुरुप लेरमे हाय चुरुप से मपादुदि चुरुप थक्तेबा युमसिगी युमदुना मोइ हाइजे हुजिकी किलर्स ना माचना मनिंग मोइगी बैक डोर गुमदगी माचना युमदो थुगाइरगा चंगागा सो थोंदो खोइगी थुगाइरगा चंगागा माना दुदा लोटलगा चुरुप थागा ngaइबा ओइरमगनी ना अदुमाइना सु हाय अदुगा हुजिकी मागी बिजनेस पार्टनर अमा लैबा माले मागा याम थीना खनरगा हुजिकी कनो से बिजनेस पार्टनर से खनरगा तोखिबा माले अदुसु मोइना इंटरव्यू लो मतमदा मागी दी माना एलाबाई लै हाइबदी मा कदाइदा नुमितुदो कदाइदा लेगे हाइबदो मागी प्रूफ लैबनिना अदुसु रुल आउट तौरे मोइगी नेबर सिंग दुजु हाइदि रुल आउट तौरे कइगिनो हंदा ngasai khuha chaha to khoigi amna khoigi sauba khoigi vengeance khoigi vengeful oiba amna vengeance ta ngau ba mi gumna tauba natraga ritually imung ama dumaina halaga adumaina magi kainoma hoidi adu khoigi kalkum ba yawba mi na tawrongani na adumaina su hainei aduga uziki family sigi yam nongai tabasina killer su khangidre husi phawba call case oina lei moi asigi kano se village ka gi ex murderer se adu mayamna सिगी वरी से ताब खंग लेरगदी अदुम कमेंट अदुम पिबिरो करमाइन तो खोप कना माली खोली हेदो अलाइन तौरे सिगी वरी सिदी सिदा लोसिनजरगे अदुगा मथंगी वरी दसु मु अतोपा अनौबा गी वरी अमु तौजरके मयामना आइगी चैनल से नुंगाइरगदी पामगदी लाइक तौबियो शेयर तौबियो सब्सक्राइब तौबियो अदु मथंगी चाहे वरी दमु थेनरसिको मयाम बाय